ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯉꯁꯤꯒꯤ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯎ ꯇꯨ ꯕꯤꯀꯝ ꯑꯦ ꯗꯣꯛꯇꯔ ꯍꯥꯏꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯌꯦꯡꯒꯗꯣꯏꯁꯦ ꯁꯤꯒꯤ ꯍꯥꯎ ꯇꯨ ꯕꯤꯀꯝ ꯑꯦ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯉꯁꯤꯒꯤ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯋꯦ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯡꯃꯤꯟꯅꯒꯅꯤ ꯑꯃꯨꯛꯇꯒ ꯑꯩ ꯍꯟꯖꯒꯦ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯍꯥꯎ ꯇꯨ ꯕꯤꯀꯝ ꯑꯦ ꯗꯣꯛꯇꯔ ꯍꯥꯏꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯒꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯩꯈꯣꯏ ꯄ꯭ꯔꯥꯛꯇꯤꯁꯅꯔ ꯑꯣꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕ ꯂꯥꯏꯐꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯁꯤ ꯑꯩꯈꯣꯏ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯗ ꯅꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯪꯒꯗꯕꯁꯦ ꯁꯤꯒꯤ ꯅꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯑꯉꯥꯡ ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯑꯃꯅ ꯁꯤꯒꯤ ꯅꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯃꯉꯣꯟꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯅ ꯃꯥ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯒꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯅꯤꯠ ꯑꯦꯛꯖꯥꯝ ꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯇꯧꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯆꯍꯤ ꯃꯇꯥꯡꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯃꯥ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯃ ꯑꯗꯨꯝ ꯈꯪꯅꯤꯡꯉꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤ ꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯀꯃꯥꯏꯅ ꯊꯥꯟꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯆꯥꯁꯤ 11 ꯑꯃꯁꯨꯡ 12ꯇ ꯑꯩꯈꯣꯏꯅ PCBM ꯀꯧꯏ ꯁꯤꯒꯤ PCBMꯁꯤ ꯂꯧꯔꯛꯄ ꯑꯉꯥꯡ ꯈꯛꯇꯃꯛ ꯃꯄꯨꯡ ꯑꯣꯏꯅ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯅꯤꯠ ꯑꯩꯈꯣꯏꯅ EUG ꯍꯥꯏꯗꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯍꯥꯏꯇꯥꯔꯦ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯁꯤꯒꯤ ꯅꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯌꯥꯒꯅꯤ PCBM ꯍꯥꯏꯕ PCB ꯍꯥꯏꯕ ꯑर्थꯗꯤ Pꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯛꯁ ꯍꯥꯏꯕꯅꯤ Cꯁꯤꯅ ꯀꯦꯃꯤꯁꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒ Bꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯂꯣꯖꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ PCBꯁꯦ ꯁꯤꯒꯤ PCBꯁꯤ ꯂꯧꯔꯛꯄ ꯑꯉꯥꯡ ꯈꯛꯇꯃꯛꯅ ꯍꯥꯏꯔꯤꯕ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯑꯦꯄꯤꯌꯔ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯁ 10ꯁꯤ ꯍꯦꯛ ꯂꯣꯏꯕꯒ 11, 12ꯁꯤ ꯍꯥꯏꯔꯤꯕ PCBꯁꯤ ꯇꯝꯍꯟꯒꯗꯕꯅꯤ ꯁꯤꯒꯤ PCBꯁꯤ ꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯕꯥꯏꯑꯣꯂꯣꯖꯤꯁꯤ 11, 12ꯀꯤ ꯁꯦꯂꯦꯕꯁꯁꯤꯃꯛꯅꯤ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯇꯝꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯗꯕ ꯑꯦꯛꯖꯥꯝꯁꯤꯗ ꯄꯥꯒꯗꯕꯁꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯗꯣꯛꯇꯔ ꯇꯝꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯕꯥꯏꯑꯣꯂꯣꯖꯤꯁꯤꯃ ꯌꯥꯝ ꯃꯊꯧ ꯇꯥꯔꯦ ꯀꯦꯃꯤꯁꯇ꯭ꯔꯤꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯐꯤꯖꯤꯛꯁꯁꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯁꯤꯒ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯦꯇꯦꯖ ꯂꯩ ꯑꯗꯨꯕꯨ ꯐꯤꯖꯤꯛꯁꯁꯤ ꯇꯝꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯐꯤꯖꯤꯛꯁꯁꯤꯁꯨ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯅ PCB ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯁꯤꯒꯤ PCBꯁꯤ ꯇꯁꯦꯡꯅ ꯂꯧꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯑꯦꯄꯤꯌꯔ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ MBBS ꯍꯥꯏꯕ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ ꯁꯤꯒꯤ MBBSꯁꯤ ꯆꯍꯤ 5.5 ꯃꯈꯣꯏꯅ ꯇꯝꯒꯅꯤ ꯁꯤꯒꯤ ꯆꯍꯤ 5.5 ꯍꯥꯏꯕꯗꯤ ꯆꯍꯤ 4.5 ꯑꯃꯅ ꯊꯤꯑꯣꯔꯤꯁꯤ ꯇꯝꯒꯅꯦꯕ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯄ꯭ꯔꯥꯛꯇꯤꯁꯅꯔ ꯑꯃ ꯑꯣꯏꯅꯕ ꯑꯗꯨꯒ ꯆꯍꯤ ꯑꯃꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯟꯁꯤꯞ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯔꯤꯝꯁꯀꯨꯝꯕꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯨꯝꯕꯗ
ꯗꯣꯛꯇꯔ ꯑꯆꯧꯕꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯏ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯏ ꯏꯅꯔꯤꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯆꯥꯁꯤꯡꯗꯣ ꯃꯈꯣꯏꯁꯤꯡꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯟꯁꯤꯞ ꯍꯥꯏꯁꯦ ꯏꯟꯇꯔꯟꯁꯤꯞꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯆꯍꯤ ꯑꯃꯗꯤ ꯐꯤꯜꯗ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕꯁꯤꯡꯗꯨ ꯂꯥꯌꯦꯡꯕꯗ ꯑꯗꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯍꯤ ꯑꯃꯁꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯐꯤꯜꯗ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯍꯤ 5.5ꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯅ NMC ꯍꯥꯏꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯁꯤꯗ ꯃꯥ ꯁꯔꯇꯤꯐꯥꯏ ꯇꯧꯅꯤ ꯅꯠꯇ꯭ꯔꯒꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯤ ꯑꯥꯏꯗꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤꯁꯨ ꯂꯩ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤꯁꯨ ꯑꯁꯨꯃꯥꯏꯅ ꯁꯔꯇꯤꯐꯥꯏ ꯇꯧꯔꯀꯥꯟꯗ ꯃꯥꯁꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯌꯥꯔꯦ ꯄ꯭ꯔꯥꯛꯇꯤꯁꯅꯔ ꯑꯣꯏꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯁꯤ ꯄꯦꯁꯦꯟꯁꯤꯡ ꯍꯥꯏꯗꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕ ꯌꯥꯒꯗꯣꯏꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯗꯤ MBBS ꯅꯠꯇ꯭ꯔꯒꯅ ꯅꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯊꯥꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕꯅꯤ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯖꯔꯛꯀꯦ तसेंग मसीगी मेडिकल स्टूडेंट्स ओइनबगिदमक्ता अइना हाइजखरे लौरक्कदब सब्जेक्ट सिंगदु करी करीनोना लौजरक्कदब सब्जेक्ट सिंगदु अंगांगदुना अखोय फिजिक्स केमिस्ट्री बायो लौरक्कदबनि हाइरे अदगी मथंगदा मागी सहीजे कयादगी हारिबा डॉक्टर तमनबगिदमक्ता हाइदि सिगी नीट से एग्जाम थाबा याबगी हाइबसिनी मागी सहीसी 17 असी सुरबा हाइदि कंप्लीटली 17 सुरबा अदु तारगति हारिबा अंगांगसी सिगी नीट एग्जामिनेशन से प्रिपरेशन तब यारे अदुगा हौजिक्ति 2020 ग 2 गी अखोगी कनो थादगी हाइब तारे मपुंग ओइना 2022 गी मार्च थादगी अनोबा रेगुलेशन अमा अखोगी MNC है तारे MNC सी NM को नेशनल मेडिकल कमीशन है बनी N जिना नेशनल है बनी M जिना मेडिकल है बनी अदुगा C जिना कमीशन नेशनल मेडिकल कमीशन जिना 2022 की मार्च तगिदी मी अमना सही तरह टेस्ट सुरबा अदुगा मागी हेक माना थानिंगी फावबा करिगुंबा PCBM से PCB से लौरक तार हाइदि फिजिक्स केमिस्ट्री बायोलॉजी लौरक तारगदी माना सही कुंथा सुगेरा निफु सुगेरा अदु माना थानिंगी मखै थाबा याहनगरे मसीगी से हाना 2020 ग 2 की मार्च की ममांगददी मसीगी सनबी लेरमदे अखोयगी जनरल ना सही कुन मंगा OBC के यावरगा सही कुंथा मैक्सिमम ये थाबा यारमी अदुबु हुजिकी हारिबा NMCC की अखोयगी नेशनल मेडिकल कमीशन सिना एनी कनागुंबा अखोयगी फिजिक्स केमिस्ट्री मसुंग बायोलॉजी लौक तारगदी अनलिमिटेड हाइतारे सही गी बार एस थमदना अदुम थानबा यागरे अदुना अखोयना मतंग सिदा यामना अंगांगजिंगना खंगिंग गंबदबदु मामपाना खंगिंग गंबदबसि कैनो कांदा हारिबा मेडिकल एग्जामिनेशन सी क्लास 11 अमसुंग खोयगी 12 सिदगी प्रिपरेशन से मतम चाना तहौदब तारगदी इसासिंगसी कैदौगदबन हाइकांदा मपुंग फाना माइ पाकपा यारोदोइनी हाइबदी सिगी क्लास 11 अमसुंग 12 की सिलेबस सिनेबा हारिबा नीट एग्जामिनेशन से हंगदोइसे औ तारगदी अखोइना हारिबा सिगी नीट एग्जामिनेशन सिगी प्रिपरेशन मपुंग फाना तौरगा ताकपी तंबीरिबा वेल प्रिपेयर तौरबा एकेडमिक इंस्टीट्यूशन मयाम ले अखोइगी मणिपुर दा हारिबा स्कूल सिंगसिदा अखोइगी इचासिंगसी एडमिशन तौबा मथौ मतारेबा करिगुंबा सिगी हारिबा आई स्कूल सिंगदुदी पलोय मरमदी साइगी ममा मपा सिंगी सोच वजजनु हेन मकुम ममुताना साइ करम स्कूल तमगदी अगांजी डॉक्टर तंबा यागनी यारोय हाइबदु हेन खनिंग तारगदी अदुम आई ऑफिस ता लागा अदुम तानासी अदुम स्कूल सिंगदु हारिबा स्कूल सिंगसीदा तमक पांगांग अयामबनी माइ पाकतु जखोइगी मणिपुर हाइतारे अदुना अदु स्कूल सिंगदुदी अककनना कना कनारा कनना करम स्कूल noi panjararoige aduna hujiki hariba mama pana karigum hariba स्कूल सिंगसिदा एडमिशन तौरगा 11 12 सी तमहंदब तारगदी खरदी वारा दुइबो अदुगे मु करिगum hariba स्कूल सिंगसिदा एडमिशन से फंगहोते हाइ तारगसु अखोइना 11 अमसुंग 12 सिदा मेडिकल की दमकता प्रिपरेशन तौबा ओइना ट्यूशन दि तौदबा सुंगा याद्रे मरमदि कैनो कांदा साइगी कंपटीशन की लेवल से हम वांगपगिनेबा
competition gi level si amna wang panina angang singduna pana bigidamakta magi metaren mathong mayam taye masana mayam khomjin jaba ngamagadi pare adubu masana khomjin dana yamna khomjin mangam moy kanagu makharagi help matho dum taye adun sain hajabdo saiki akhakna ba school kharadadi masigi si adum fully provide taroga tawbulai haidi like class 11 12 ki लाइक से हाइदे कोई काउंसिल की लाइक से ताकप की महत्ता सीबीएसई की लाइक से ताकप की महत्ता मेडिकेन की लाइक सिंह से अखोई कोटा गुम्बा एलियन गुम्बा अफाव अफाव इंडिया की ट्यूशन सेंटर सिंह सिदा सिनरीब स्टडी मेटेरियल सिंह से पुथरागा अदम ताकपी तंबीबा स्कूल सिंह सु लइयेबा हारिबे स्कूल सिंह सिदा याम एडवांस ओइना साइकी लइगरेबा अदुन मरम ओरगा साइक सिगुम्बा स्कूल की फैसिलिटेट तौदबा स्कूल तम तारगदी हारिबा अंगांग सिंसी तोंगाना एक्स्ट्रा ओइबा कोचिंग चत्तबा यारारोइबा मदुगी तोंगाना एक्स्ट्रा ओइबा कोचिंग सिंगी चन्नबगिदमक्तनी यान मथौ तारे हाइसे सी चत्त तारगदी अंगांग दुदा मा पारगसो अदुम पादोइने तुबु हेना माइ पाकपदुदी वादोइबा अदुना अखोइगी कनोसिदा इंडिया दा ट्रेन अमा लाखरे करीब ट्रेन नो हाइकांदा अखोइगी mayang leipakta mapung on masi sathai akoi manipur da suma sathare kaino hai kanda mayang leipakta tawrisi angang ama medical natan engineering natan NDS se than ga taragadi makoina class 8 9 dagi makoina 10 si foundation course oina yaw bhawra khare haidi school khare dadi integrated course oina machi tamhal leba mayang leipakta akoi manipur da suma si hawra khare ko school khare da sai class 9 dagi foundation course oina MBBS tamna bitamukta habadi NEET examination amasung G examination na singba singsi ahanna bitamukta foundation course extra class torok pole rakhre iban coaching center khara lere Imphal area khara dadi hariba singsi da su class 9 10 dagi hariba NEET examination je thana bitamukta tuition guma taw hawra khre tawhan gareba masi gumba chanabi si manipur da yam lakhre masi lai si mama pa ta marone yenge ba khoi mama pa si es ka su kai data akhoi gi sa sing si adum class 12 ora kana tha ga da ba ji bo hauji ta gi honu ngan ta ngang ji like tam halaga nit ki damak ta ji gi damak ta preparation ta holaga angang matha sa na bani angang wa na bra tra angang da pressure pi bani haina thallaga lai ri ba mama mapa gi masa amata mai pak pa da wa ga ne maram di keno kan si ta ka su kai de na chong chalaga angang ji like tam haliba adi coaching class 8 tagi 9 dagi foundation course to holiba class 11 12 ji hujiki 12 ora kana thaga da ba ni exam gi tamakta tuition ga tha dana yamna mai ta makai honariba mama mapa do madugi masa khatam mai pa kane madu da songjalaga yahuda ba aikoi amata mai pak pa da war da bane maram disi competition ne ba train ama ne ba ado competition tong matam da sai gi theng ba kasu leite adu ngalin kai khwai phai aduna mama mapa ba singna ख्वाइदगी हेन खंजिनगदबसी कईनो हमतमदा हारिबा इसासिंग असिदा खोइना डॉक्टर तमहनबगिदमक्ता तोंगान तोंगा मखलगी असाजिंग थमंबा याय नतग वाखलोन थमंबा याय ओहेननी मरमदी खोइगी इमुंगदा डॉक्टर मथौ ताय नतग आई लेकाय दाई खुंदा मथौ ताय गना खनबा दुम लरमदोइने अदुबु तसेंगना अखोइगी इसासिंग असिदा मेडिकल स्टूडेंट ओइना माजी प्रैक्टिस तोबा याबगी नतगना नीट एग्जामिनेशन जे फावबा याबगी मागी सिगी ब्रेन से मपुंग फाना त हाइबदी मागी एबिलिटी नत्र मागी लर्निंग प्रोसेस नत्र मागी सानदब्रा हाइना यंगथोकपा खंगतोकपा मरि मथौ ताये मरमदि अंगांग सिगी मेडिकल एग्जामिनेशन था हाइबसी इराय लाइबा पोट अमदि नते मसी यामना कॉम्पिटिटिव ओइबा याम टफ ओइबा एग्जाम अमनेबा मसीगी कॉम्पिटिटिव ओइबा टफ ओइबा एग्जाम सिदा सागी इपा पानिंगदबा इहो होनानिंगदबा नत्रगना याम स्ट्रगल तौबा अंगांग नदि थाबा यारोदोइनी अदुबु याम स्ट्रगल तौदबा याम टप ओइ याम खाइ एकेडमिकली याम फरे हाइ तारगसु लोन माइ पाकपा नते अ तारगदि मसीदा करिगुम खरा मथौ तारिबा अदुना अखोइना मेडिकल एग्जामिनेशन जी प्रिपरेशन तहनदिंग सिदा अंगांग सिंग सिगी कॉग्निटिव अदुगा मागी थिंकिंग मागी एप्टीट्यूड टेस्ट अदुगा मागी तोंगान तोंग मखलगी अखोगी मेंटल एबिलिटी अदगी मागी स्किल अमसु एबिलिटी खगनतना सागी एप्टीट्यूड न सिंग सिंगसे तौबु मथौ ताथुए टेस्ट अमा हाइब तारे टेस्ट मखन मखन मैम लेगरे को कोइना DMIT टेस्ट तौबा याय नतरना साइकोमेट्रिक टेस्ट तौबा याय
ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯁ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯇꯦꯁꯁꯤꯡꯁꯤ ꯇꯧꯊꯣꯛꯄꯤꯔꯒ ꯏꯆꯥꯁꯤꯗ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯇꯝꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯃꯃꯥꯗꯨ ꯅꯠꯇ꯭ꯔꯒ ꯃꯄꯥꯗꯨ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯇꯦꯁꯀꯨꯝꯕ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯥꯔꯁꯦꯟ ꯈꯔ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ 90ꯒꯤ ꯄ꯭ꯂꯁꯇ ꯂꯥꯛꯀꯗꯕꯅꯦꯕ ꯍꯣꯂꯤꯁꯇꯤꯛ ꯑꯣꯏꯅ 90ꯒꯤ ꯄ꯭ꯂꯁꯇ ꯂꯥꯛꯀꯗꯕꯁꯤ ꯀꯔꯤꯒꯨꯝꯕ 60 ꯃꯨꯛꯈꯛ ꯂꯩꯔꯦ ꯈꯜꯂꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯔꯒ ꯁꯨꯃꯥꯏꯅ ꯅꯪ 90 ꯄ꯭ꯂꯁ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯈꯔ ꯋꯥꯠꯂꯤ ꯅꯪ ꯃꯁꯤ ꯁꯨꯃꯥꯏꯅ ꯄꯥꯒꯗꯕ ꯁꯨꯃꯥꯏꯅ ꯍꯣꯠꯅꯒꯗꯕꯅꯤꯅ ꯀꯥꯎꯟꯁꯤꯂꯤꯡꯒ ꯄꯤꯕꯤꯔꯒ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯍꯦꯟꯒꯠꯍꯟꯗꯣꯏꯅꯦꯕ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤ ꯇꯧꯔꯦ ꯈꯜꯂꯁꯦꯕ ꯀ꯭ꯂꯥꯁ 11ꯁꯤꯗ ꯁꯄꯣꯁ ꯀ꯭ꯂꯥꯁ 11ꯁꯤꯗ ꯑꯉꯥꯡꯁꯤ ꯃꯦꯗꯤꯀꯦꯜ ꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯨꯏꯁꯟ ꯇꯧꯍꯟꯗꯣꯏꯅꯦ ꯃꯃꯥ ꯃꯄꯥꯅ ꯄꯣꯔꯛꯑꯦ ꯂꯧꯔꯁꯤ ꯂꯧꯔꯒ ꯍꯥꯏꯔꯤꯕ ꯇꯦꯁꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯐꯥꯎꯕ ꯌꯥꯕꯒꯤ ꯃꯥꯒꯤ ꯔꯦꯡꯀꯤꯡꯁꯦ ꯋꯥꯠꯂꯝꯃꯦ ꯂꯧꯔꯁꯦꯕ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯖꯔꯤꯕꯅꯤꯅ ꯍꯣꯠꯅꯍꯟꯕꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯍꯜꯂꯒ ꯑꯗꯨꯝ ꯍꯣꯠꯅꯍꯟꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯥꯅ 12 ꯂꯣꯏꯔꯀꯥꯟꯗ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯥꯅ ꯐꯪꯈꯤꯕ 60% ꯐꯪꯒꯦ ꯈꯜꯂꯁꯦ ꯃꯥꯒꯤ ꯔꯦꯡꯀꯤꯡꯁꯤꯗ 60%ꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ 90ꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ 92 ꯌꯧꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯇꯣꯏꯅꯦꯕ ꯀꯔꯤꯒꯨꯝꯕ 60 ꯐꯪꯕ ꯑꯉꯥꯡꯁꯤꯅ ꯉꯁꯥꯏꯒꯤ 60ꯗꯒꯤ ꯍꯦꯟꯕ ꯉꯝꯃꯝꯗ꯭ꯔꯕ 65 70 ꯑꯗꯨꯋꯥꯏꯗꯒꯤ ꯍꯦꯟꯕ ꯉꯝꯃꯝꯗ ꯇꯥꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯋꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯄꯥꯎ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦꯕ ꯃꯁꯤ ꯄ꯭ꯔꯦꯁꯔꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯃꯦꯟꯇꯦꯜ ꯑꯦꯕꯤꯂꯤꯇꯤꯁꯦ ꯃꯥꯒꯤ ꯁ꯭ꯀꯤꯜꯁꯦ ꯃꯥꯒꯤ ꯀꯣꯒꯅꯤꯇꯤꯞꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯑꯉꯥꯡꯗꯨꯅ ꯍꯦꯛꯇ ꯊꯥꯖꯜꯂꯨꯔꯒ ꯃꯥꯏ ꯄꯥꯛꯄ ꯋꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯨ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯁꯤ ꯃꯍꯩ ꯃꯁꯤꯡꯁꯤ ꯇꯝꯗ꯭ꯔꯤꯉꯩꯗꯕꯨ ꯑꯣꯏꯔꯣ ꯍꯥꯏꯕꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯇꯦꯁ ꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯤꯒꯤ ꯇꯦꯁꯁꯤ ꯀꯝꯄꯜꯁꯔꯤ ꯇꯧꯊꯣꯛꯀꯗꯕꯅꯦꯕ ꯁꯤ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗ ꯆꯥꯅꯔꯝ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯦꯡꯀꯤꯡꯗꯨ ꯌꯧꯔꯝꯗ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯍꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯦꯌꯔ ꯀꯟꯁꯜꯇꯦꯟꯇꯁꯨ ꯃꯁꯤꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯃꯈꯜ ꯑꯩꯈꯣꯏꯅ ꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡ ꯍꯦꯟꯒꯠꯍꯟꯅꯕ ꯃꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯅꯩꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯁꯨ ꯃꯁꯤꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯁꯦꯁꯟ ꯆꯠꯊꯔꯤꯕꯅꯦꯕ ꯃꯁꯤ ꯃꯥꯏ ꯂꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤꯅ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯪꯅꯤꯡꯉꯝꯗꯣꯏꯁꯤ ꯄꯨꯡꯕꯨꯗꯤ ꯑꯜꯃꯣꯁꯠ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ MBBS ꯁꯤꯠꯁꯦ ꯀꯌꯥ ꯂꯩꯕꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯝꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯗꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ MBBS ꯍꯥꯏꯗꯤ ꯗꯣꯛꯇꯔꯁꯦ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯝꯁꯤ ꯑꯉꯥꯡ ꯀꯌꯥꯃꯨꯛ ꯊꯥꯏ ꯀꯥꯟꯗ 5,000ꯗꯩ 3,000ꯃꯨꯛ ꯆꯥꯡꯁꯦ ꯏꯚ꯭ꯔꯤ ꯏꯌꯥꯔ ꯈꯨꯗꯤꯡꯒꯤ ꯊꯥꯏꯌꯦꯕ ꯂꯦꯞꯇꯕꯤꯗ ꯍꯥꯏꯗꯤ 3,000 ꯍꯥꯏꯔꯁꯤꯅꯦ 3,000ꯁꯤꯗ ꯀꯌꯥ ꯈꯟꯒꯅꯤ ꯍꯥꯏ ꯀꯥꯟꯗ 525 ꯁꯤꯠ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕ ꯑꯔꯊꯗꯤ ꯑꯩ ꯑꯗꯨꯝ ꯁꯟꯇꯣꯛꯅ ꯇꯥꯛꯆꯒꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯍꯥꯏꯇꯥꯔꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ 375 ꯁꯤꯠ ꯂꯩꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯀꯤꯅ 150 ꯍꯥꯏꯕꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯗ ꯌꯥꯎꯔꯤꯁꯤ ꯔꯤꯝꯁ ꯏꯝꯐꯥꯜꯒꯤ 125 ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔ ꯈꯟꯒꯅꯦꯕ ꯑꯅꯧꯕ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯅꯦꯕ ꯃꯁꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯠ ꯃꯁꯤꯡꯁꯤ 125 ꯑꯗꯨꯒ ꯖꯦꯅꯤꯝꯁꯇ ꯄꯣꯔꯣꯝꯄꯥꯠꯀꯤ ꯖꯦꯅꯤꯝꯁꯇ 150 ꯍꯧꯖꯤꯛꯀꯤ ꯁꯤꯠ ꯂꯩꯌꯦꯕ ꯃꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ 150 ꯁ꯭ꯇꯨꯗꯦꯟꯠ ꯑꯅꯧꯕ ꯂꯧꯁꯤꯟꯒꯅꯦꯕ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯁꯤꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯈꯔꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯤꯠ ꯃꯁꯤꯡꯁꯦ 100ꯅꯦꯕ ꯁꯤꯒꯤ 100ꯁꯤ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯈꯛ ꯂꯩ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯁꯤ ꯃꯌꯥꯝꯅ ꯈꯪꯉꯝꯒꯅꯤ ꯈꯜꯂꯤ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯁꯤꯖ ꯑꯦꯀꯥꯗꯃꯤꯛ ꯑꯣꯐ ꯍꯦꯜꯊ ꯁꯥꯏꯟꯁ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗꯣ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯈꯣꯏꯒꯤ ꯁꯤꯖ ꯑꯦꯀꯥꯗꯃꯤꯛ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯁꯥꯏꯟꯁ ꯍꯥꯏꯕ ꯑꯁꯤꯒꯤ ꯁꯥꯏꯟꯁꯦꯁ ꯃꯁꯤꯒꯤ 150 ꯁꯤꯠ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕ 150 ꯁꯤꯠꯁꯤ ꯄ꯭ꯔꯥꯏꯚꯦꯠꯅꯤꯀꯣ ꯁꯤꯗꯗꯤ ꯇꯣꯉꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠꯅꯤꯅ ꯄꯩꯁꯥ ꯆꯥꯎꯅ ꯊꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯔꯤꯝꯁꯀꯨꯝꯕ ꯖꯦꯅꯤꯝꯁꯀꯨꯝꯕ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯅꯆꯤꯡꯕꯁꯤꯡꯁꯤꯗꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯈꯔ ꯈꯛꯅꯤ ꯊꯤꯒꯗꯣꯏꯁꯦ ꯌꯥꯝꯅ ꯑꯇꯣꯞꯄ ꯄꯣꯠꯂꯨꯝ ꯅꯠꯇꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯇꯥꯡꯗꯦ ꯏꯆꯝ ꯆꯝꯕ ꯄꯩꯁꯥꯈꯔ ꯈꯛꯇꯅꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯗꯨꯝ ꯊꯤꯕ ꯉꯝꯃꯤ ꯑꯁꯨꯃꯥꯏꯅ ꯄꯨꯟꯅ 525 ꯁꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯧꯗꯣꯏꯅꯤ ꯑꯗꯨꯒ ꯊꯥꯔꯛꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯌꯔꯂꯤ 6,000ꯗꯤ ꯑꯦꯄꯤꯌꯔ ꯇꯧꯋꯦꯕ ꯑꯗꯨꯅ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯍꯥꯏꯖꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ
ꯑꯗꯨꯕꯨ ꯁꯤꯒꯤ 525 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯀꯣꯇꯥ ꯈꯔ ꯌꯥꯎꯖꯈ꯭ꯔꯅꯤ ꯃꯌꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯥꯎꯠꯁꯥꯏꯗ ꯃꯅꯤꯄꯨꯔꯁꯤꯡꯒꯤ ꯀꯣꯇꯥꯁꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯖꯦꯅꯤꯝꯁꯇ ꯂꯩꯕꯁꯤꯒ ꯔꯤꯝꯁꯇ ꯂꯩꯕ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯒ 15% ꯑꯗꯨꯒ 10% ꯂꯩꯖꯩ ꯑꯦꯅꯤ ꯑꯗꯨꯒꯤꯗꯨꯗꯤ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯔꯒꯨꯝꯁꯤ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯊꯝꯅꯤꯡꯉꯤ ꯄꯣꯠꯇꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯥ ꯀ꯭ꯂꯥꯁ 11 ꯀꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ 10 ꯄꯥꯁ ꯇꯧꯗꯦ ꯃꯊꯧ ꯇꯥꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯀ꯭ꯂꯥꯁ 6ꯇꯒꯤ ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 8ꯇꯒꯤ 6ꯇꯒꯤ ꯑꯣꯏꯔꯁꯨ ꯌꯥꯔꯦ 6ꯇꯒꯤꯗꯤ ꯈ꯭ꯋꯥꯏ ꯐꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 8ꯇꯒꯤ ꯑꯃꯨꯛ ꯇꯧꯒꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀ꯭ꯂꯥꯁ 6 ꯅꯠꯇ꯭ꯔꯒꯅ 8 ꯀꯥꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯈꯣꯡ ꯁꯦꯡꯅ ꯑꯉꯥꯡꯗꯨꯒꯤ ꯍꯣꯠꯅꯅꯤꯡꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯕꯤꯔꯛꯄ ꯊꯧꯒꯠꯄꯤꯔꯛꯄ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯒꯣꯜ ꯁꯦꯠꯇꯤꯡꯒ ꯁꯦꯝꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯍꯟꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯆꯥꯁꯤꯡꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯔꯨꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯚꯤꯌꯨꯋꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯏꯍꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯨ ꯂꯩꯗꯣꯏꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯏꯁ ꯑꯣꯀꯦ ꯉꯟꯃꯜꯂꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯕꯗ ꯋꯥꯒꯅꯤ ꯑꯗꯨꯅ ꯉꯟꯇꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯍꯧꯕꯅ ꯃꯥꯏ ꯄꯥꯛꯄꯁꯤ ꯉꯝꯃꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯁꯀꯨꯝꯕ ꯇꯧꯊꯣꯛꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯕꯒꯨꯝꯅ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯦꯌꯔ ꯀꯟꯁꯜꯇꯦꯟꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯉꯁꯥꯏꯒꯤ ꯇꯦꯁꯅꯆꯤꯡꯕ ꯀꯥꯎꯟꯁꯤꯂꯤꯡꯆꯤꯡꯕ ꯇꯧꯕꯤꯔꯒ ꯍꯦꯟꯅ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯁꯤꯟꯐꯝꯗꯣ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯤꯅꯤꯠꯁꯦ ꯑꯩꯅ 2ꯒꯨꯝꯕ ꯍꯦꯟꯕ꯭ꯔꯥ ꯈꯜꯂꯦ ꯑꯩꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯀꯔꯝꯕ ꯇꯣꯄꯤꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯒꯗꯒꯦ ꯂꯥꯏꯚ ꯊꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ